Nasi video se akoi career reading gi matangda ni ko career reading se keno dagi oina tawrase ko haidi rashi do oina lokhala ga tawrage ko amam phajana se mage kwai first ki rashi haraga di mesh rashi gi oina yenga se ko haidi video se da rashi trying thoi pula punjal aroge ado ketang no moda ani gumba ama gumba admaina ina share to bangam badain tawjare ko do ngasi sum aham ba hobo gi oina haidi lakadoriba andaki matam hai tare ko chahi se tha khara se career sida kai kai tawba yagadage karam bachana ge kamaina kyam pi keno tawge akhoi da thaba ingkhang je kyam pi ge habadu adu gi matang da ni ko ado aham bagi oina akhoi gi mesh rashi gi yeng minarase ko ado mesh rashi se karam ba planet na rule tawge hai kan se da mar ko mar haraga di mangal ko mangal grah kan habadu ko na ko hai di magi ruling planet se mar oi ko mesh rashi se aduga akoigi element na haraga na hadi fire element oibodo fire element oibani na mi se dum angang oiro moiro katang prang langna chawgat pokot pase dum khara leigani ko hadi fire oibani na hadi mi sing se rashi akoigi leiriba ma'am se hadi element mari oigani ko element mari se dum ama oiba ama fire oiba air oiba earth oiba water oiba ko adumaina hai tare ko adum nutigi aina sum semak pase da hapetang adum khangbiyo ko aigi element se karino habado ko adum me rashi gi oina haraga di element se fire element oil ko do ahambada khoi card 5 card spread to rogo ni yeng se ko ai gi 5 se khara yeng gal le ko ani hum pile 1 2 1 taw de ko hai 5 card spread kum ba se khara si sina ingon da khara keno taw ba nuai ba hai tare ko sum yeng ba da so khara deep oina adu duna sta card manga katang lok thok char ke ko ahambagi ado career reading se kai gi no haina tawro pa kan se da hojik exam gi kai gi mya ma leire angang gi pekha lorak pokot pa career se karam badan hena chana ga dage khot ga dage adugi matung ina sunne ko aina career se mi se ado ai gi channel da diam ka relationship kumba sina kaya di hap tare ko hadi marak to ina hape su kumba to na focus to re ko ado silai koi card manga se ko sida le ko card se dum ketang mix tawraga lakpa hai tare ko adi positive su katang yaure ko negative ama gumba hai tare ko admai taraga ado sida hai se message se kaino hai kan se ko thabak se ngai raga gumba leiba leiram gani ko hojik phawa dum oida ba hai tare ko ai yoina haraga di thabak se pot se ngai raga su leiraga su hojik phawa da hai di lambi ma kari ma ihu udaba dong na tawai ko ado sisina ahamba oire ko ado hajik presence ungai ko presence sida ko haidi career sida ko kitang confusions kumba yamna leram gani career sida confusions yam leram gani haidi clarity leita ba haitare ko clarity leita ba haragadi ai se somda chapana phabra haidi lambi a sida chapana phabra antraga lambi b sida chapana phabra kana wakhan se khanjana do e somda chala e bungam gadra ni ngam moidra ne somda chalaga na haidi ai se sidana haina gadra ne hai confusion yam leibo do career gi matang gi se ko do hadi career gi hari samna habda amuk swaina hasin ko hadi satrangai gi on haraga so ai se kaino rom da chapana bhabra hadi technical chapana bhabra medical chapana bhabra khopra kaina dumaina khanjana bagum bakhra legani ko aduga atopa sum hadi career di hadi khara kaino to mi oraga na isha gi business kumba to buna bhabra natraga ai bu thabak to buna bhabra adum bagi khara ishada ka ani thopo do wakhanse adumaina oina oi ko adu sida ko haidi clarity porokpa ngamdre en haraga di ko kei to bayai ha matam da ko gi tarot reading gi sessions kumba to bayai ko haidi guidance ki oina hai taraga di tarot reading to thok bayai adagi aigi naknariba ahan hairasene ko natraga aigi imung manung dai kai dagi haidi aigi mathau thongbadagi moidagi suggestions loba yai ko haidi karambana phagadage khotgadage habado ai thanda decision do loba ngamde na khalaga di ko aduma leire aduga kaino amana meditation gumba to bose ko meditate to ramatuna sum numit mari mangani tarani hapta ama ke meditate to bosum haidi meditation to ramatum da wakhan se pura peace te leira kanza haidi aduda haidi decision making do haida easy ora poko pa aduma su leira na ko haidi sum sida haidi clarity se porok na bagi kaino ni ko ina sida hai se guidance hai tare ko aduga amana kai to batai clear quartz gumba use to bibe ko sugumba nungse
ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯇꯦꯕꯜꯗ ꯀꯩꯗ ꯊꯝꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯤ ꯀ꯭ꯔꯤꯁꯇꯜ ꯁꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯤ ꯅꯨꯡ ꯁꯤꯒꯨꯝꯕꯁꯦꯀꯣ ꯁꯤꯒꯤ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯇꯦꯕꯜꯗ ꯀꯩꯗ ꯊꯝꯃꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯩꯒꯤ ꯔꯨꯝꯗ ꯀꯩꯗ ꯊꯝꯕ ꯌꯥꯏ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯌꯨꯁ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯩꯁꯦ ꯊꯕꯛꯁꯦ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯁꯤꯜꯂꯦꯅ ꯈꯜꯂꯁꯦꯕ ꯆꯪꯁꯤꯜꯂꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯤꯡꯗꯤ ꯌꯥꯝꯅ ꯑꯣꯏꯒꯅꯤꯀꯣ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒ ꯌꯥꯝꯅ ꯂꯥꯏꯕ ꯑꯣꯏꯗꯕꯗꯣ ꯄꯣꯠꯁꯦ ꯑꯗꯨ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯨꯅ ꯍꯥꯏꯗꯤ ꯃꯥꯒꯤ 100% ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤꯕ ꯑꯉꯥꯡꯗꯨꯅ ꯑꯗꯨ ꯉꯝꯅꯕꯁꯨ ꯇꯧꯈꯤꯅꯤꯕ ꯃꯥꯅ ꯄꯣꯠꯁꯦ ꯆꯪꯁꯤꯟꯕ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔꯁꯦ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯆꯪꯁꯤꯜꯂꯤꯕ ꯃꯥꯅ ꯇꯧꯗꯣꯔꯤꯕ ꯃꯥꯅ ꯆꯪꯗꯣꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯑꯒꯗꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯜꯇꯤꯃꯦꯠꯂꯤ ꯃꯥꯏꯗꯤ ꯄꯥꯛꯀꯅꯦꯕ ꯁꯤꯗꯀꯣ ꯃꯤꯒꯨꯝꯕ ꯀꯌꯥ ꯄꯨꯟꯗꯦꯀꯣ ꯃꯤꯒꯨꯝꯕ ꯀꯌꯥ ꯄꯨꯟꯗꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯨꯝ ꯁꯣꯁꯤꯌꯦꯂꯥꯏꯖ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯨꯟꯒꯗꯕ ꯑꯃꯅꯤꯗꯨꯗꯪ ꯇꯔꯛ ꯄꯨꯟꯖꯕ ꯃꯤ ꯌꯥꯝꯅ ꯄꯨꯟꯕ ꯈꯣꯠꯄ ꯃꯤꯁꯨ ꯑꯣꯏꯗꯦꯀꯣ ꯑꯗꯣ ꯈꯤꯇꯪꯀꯣ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯄꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯒꯅꯨꯀꯣ ꯌꯨꯝꯗ ꯂꯩꯒꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯂꯩꯒꯟꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯂꯩꯒꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪꯁꯨ ꯃꯄꯥꯟ ꯊꯣꯛꯑꯣ ꯑꯗꯨꯒ ꯃꯤꯒꯨꯝꯕꯁꯨ ꯄꯨꯜꯂꯣ ꯏꯃꯥꯟꯅꯕꯤꯒꯨꯝꯕꯁꯨ ꯈꯔ ꯑꯗꯨꯝ ꯄꯨꯜꯂꯣꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯆꯠꯊꯣꯛꯑꯣ ꯈꯣꯠꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯇꯝꯃꯤꯀꯣ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯍꯥꯏꯔꯒꯗꯤ ꯂꯥꯁꯀꯤ ꯀꯥꯔꯠꯁꯦꯀꯣ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯁꯨꯝ ꯍꯧꯖꯤꯛ 12ꯀ ꯂꯣꯏꯔꯛꯄ ꯈꯣꯠꯄ ꯑꯉꯥꯡꯉꯩ ꯀꯩꯒ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒ ꯍꯥꯏꯗꯤ ꯆꯠꯄ ꯈꯣꯠꯄꯗ ꯐꯩꯀꯣ ꯃꯄꯥꯟꯗ ꯆꯠꯄ ꯐꯩ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯣꯚꯔꯁꯤꯁꯀꯨꯝꯕ ꯆꯠꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯀꯩꯗ ꯍꯥꯏꯔꯒꯗꯤ ꯑꯣꯚꯔꯁꯤꯁ ꯍꯥꯏꯔꯒꯗꯤ ꯑꯥꯎꯠ ꯑꯣꯐ ꯗ ꯀꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯜꯂꯤ ꯕꯣꯝꯕꯦꯁꯤꯗꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯡꯆꯠꯇ ꯆꯠꯅꯔꯦꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯞꯄ ꯀꯧꯗ꯭ꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯀꯣ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯏꯁꯤꯅꯗꯤ ꯀꯩꯅ ꯑꯣꯚꯔꯁꯤꯁ ꯇ꯭ꯔꯥꯚꯦꯂꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯀꯩꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯈꯔꯁꯨ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯄꯤꯕꯗꯤ ꯈꯔ ꯑꯃꯗꯅ ꯑꯗꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯃꯣꯏꯗ꯭ꯔꯅꯦ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯉꯝꯅꯤꯕ ꯍꯥꯏꯗꯤ ꯁꯣꯝꯅ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯉꯝꯒꯅꯤ ꯑꯗꯣ ꯁꯤꯅ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯌꯔ ꯀꯩꯀꯥ ꯌꯦꯡꯉꯤꯕ ꯈꯣꯠꯂꯤꯕ ꯉꯩꯒꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯥꯞꯅ ꯇꯧꯕꯅꯁꯨ ꯍꯦꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯐꯔꯒꯨꯝꯕ ꯂꯥꯛꯄꯗꯣ ꯑꯔꯥꯞꯄꯗꯒꯤ ꯑꯣꯐꯔꯒꯨꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯣꯚꯔꯁꯤꯁꯀꯨꯝꯕꯗꯒꯤ ꯖꯣꯕꯀꯤ ꯑꯣꯐꯔꯒꯨꯝꯕ ꯂꯥꯛꯄ ꯈꯤꯇꯪ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯂꯥꯞꯅ ꯂꯥꯛꯄ ꯑꯗꯨ ꯁꯤꯗꯀꯣ ꯑꯩꯁꯦ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯈꯟꯖꯥꯟꯅꯩꯀꯣ ꯌꯥꯝꯅꯀꯣ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯈꯟꯖꯥꯟꯅꯕꯁꯦ ꯆꯠꯂꯒꯗꯤ ꯐꯒꯅꯤꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯍꯥꯏꯗꯤ ꯃꯦಷ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯄ꯭ꯔꯣꯐꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯤꯐꯦꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯉꯥꯡꯗ ꯆꯥꯟꯅꯒꯅꯤꯀꯣ ꯗꯤꯐꯦꯟꯁ ꯁꯔꯚꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯦꯗꯤꯀꯦꯜ ꯆꯥꯅꯩꯀꯣ ꯃꯦꯗꯤꯀꯦꯜ ꯆꯥꯅꯅꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯤꯗ ꯀꯦꯃꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕꯁꯤꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯃꯨꯛ ꯑꯣꯏꯀꯣ ꯃꯣꯏꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯝꯃꯛꯄ ꯑꯉꯥꯡꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯏꯟꯕꯤꯕ ꯑꯗꯨꯝ ꯑꯦꯀꯥꯎꯟꯇꯦꯟꯠꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯈꯜ ꯈꯔ ꯄꯤꯔꯤꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯤꯐꯦꯟꯁ ꯁꯔꯚꯤꯁ ꯗꯣꯛꯇꯔ ꯀꯩꯅꯣ ꯃꯦꯗꯤꯀꯦꯜ ꯑꯃ ꯂꯩꯖꯔꯦꯅꯀꯣ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕꯀꯣ ꯑꯗꯨꯝꯕ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯕꯦꯡꯛꯀꯤ ꯖꯣꯕꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯏꯚꯟ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒ ꯄꯥꯝꯕ ꯑꯉꯥꯡꯒꯨꯝꯕꯁꯨ ꯂꯩꯅꯀꯣ ꯑꯗꯨꯝꯕꯁꯨꯀꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯆꯍꯤꯁꯦ 18 ꯆꯪꯉꯛꯄꯒꯨꯝꯕꯁꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯄꯤꯕꯁꯦ ꯌꯥꯝꯅ ꯆꯍꯤ 53 ꯁꯨꯔꯛꯄ ꯃꯇꯝ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝ ꯍꯥꯏꯗꯤ ꯑꯐꯕ ꯁꯨꯝ ꯀꯔꯤꯌꯔꯒꯤꯁꯦꯀꯣ 18 27 36 ꯀꯣ 45 54 ꯑꯩꯉꯣꯟꯗ ꯐꯕꯁꯦꯀꯣ ꯑꯗꯣ ꯀꯣꯛꯀꯨꯝꯕ ꯈꯤꯇꯪ ꯆꯤꯛꯄ ꯅꯨꯡꯉꯥꯏꯇꯕ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪꯗꯤ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯗꯨꯋꯥꯏꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯀꯝꯕꯔ ꯍꯥꯏꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯦ ꯃꯦꯁꯦꯖ ꯌꯨꯁ ꯇꯧꯕ ꯐꯩꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜꯒꯤ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯑꯣꯝ ꯆꯥꯟꯇꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯦꯔꯤꯁꯀꯤ ꯃꯦಷ ꯔꯥಶꯤꯒꯤ ꯀꯩꯅꯣꯒꯤ ꯀꯦꯔꯤꯌꯔ ꯔꯤꯗꯤꯡꯁꯦꯀꯣ ꯃꯊꯪꯒꯤ ꯕ꯭ꯔꯤꯁ꯭ꯌꯒꯤꯁꯦ ꯍꯣꯔꯦꯟ ꯑꯣꯏꯒꯦꯔꯥ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯒ ꯑꯃꯃꯝ ꯇꯔꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯗꯕꯤꯗ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯊꯦꯡꯛ ꯌꯨ